Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak the headline. Naga volunteer singna Fajilkhiba Kuki Thadorakhre numit kuntare igi matungda condition amata yaudana ngasi Thadorakhre. CM na MMU Thadorakhre lamthakre miyamgi ana ayekta kudong chadaba kharadi koklagani haina CM phongdorakli. Non-feature film festival da Battlefield unanabat nomination Thadorakhre. Pausundana featuring Naga volunteer singna Fajilkhiba Kuki Thadorakhre numit kuntare nigi matungda condition amata yaudana ngasi Thadorakhre. Haukiba me Thadorakhre Kangpopi district ke manung chanba Kotland amasong Kojim anigi marakta kholai paiba singna Thadau church leader ahum hatkiba thodo atuga mari lenena Kuki singna Naga micham sing Fajilkhiba gi mayokta Naga village volunteer singna Fajilkhiba Kuki Taranipan namit kuntare nigi matungda ngasi nungthil pung ahum minute kuntra taruk tabada Serapati district headquarter da Tawpopi Kuki village ki chief ta asoyam yaudana CSO singi maikedi kusina krai Naga CSO singi maikedi Kuki hostess Thadorakhre ngasi Senapati district headquarter da Tapho Kuki khulgi chief ta kusinabagi thoram adu Senapati police Central Armed Police Force Assam Rifles amasung district administration gi mamangmakta da chathagibani Naga volunteer singna matam sangna faziluraba matung ngasi Thadorakhre Kuki hostess Pautin kan chonglai na haikibada makoina Naga village guard singi custody da leringai da ningthina loinabi makoida chana thangna polam sing firol blanket amasung atai nomagi mathau taba polam sing pi nomada Chak anirag amasong cha pithai makoi custody da leringai da phu chabigi thodok amata taude makoi bu humanitarian ground da condition amata yaudana ngasi Thadorakhibani hairi non-feature film festival da Battlefield unanabat nomination Thadorakhre Manipur gi Varun Thokchomna director piba Manipuri documentary film Battlefield ngasi Yankaitaru International Film Festival of India IFFI da mai pakna screening tawkhaba matung tha asiki 15 dagi kunmathoi phawa Mumbai da pangthokadariba 18 suba Mumbai International Film Festival lisingani kuntarukta screening tawnabagi nomination tawrakle hari Manipuri documentary film Battlefield asina pangthokadariba film festival asida malemgi lebak singdagi puthorakliba documentary film singi feature length category the completion tawgani hari Manjoy Lorambam Dr. Radhesham Oinamamasung Biswamitra Universal Singna produced toba Manipuri documentary film Battlefield asina Malemgi thakta competition yawbugi selection Thadorakhre asina Manipur gi cinema gi singthaningai oiba achoba maipakpa amani Manipur documentary film Battlefield asina nomination phanglakhibagi matangda film asigi director Varun Thokchomna phongdokhibada film asibu nomination phanglakiba asi state amasung state asigi film fraternity gi chokthokchaningai oiba tangkak amani hariduna English amaga chama panmar fudarada hawdokhiba Mumbai International Film Festival asi South Asia gi khwaidigi achoba amadi ariba non feature film singi kathokpa film festival amani haiki Desam gi thomi singna boss em gi get taphamjin duna khongjang changsing khrei Jegi watho kamari lenana desam gi thomi singna ngasi boss em gi get taphamjin duna khongjang changsina bo hanabada police ka chawna mukna khrei thodok adu da desam gi thomi ahum sokpadagi hospital da pukhatuna laikana khrei desam gi thomi sing aduna quality yauduna che supply tobugi wathok ta chena bisingi mathakta matik chabe action lawka kadabani haina boss em gi get taphamjin duna khongjang changsin ki ba adu da police ki maikedi gi tan khaina ba yamna kan honaki Thaudok adu da police ki maikedi pepper spray kaptuna khongjang loising adu tan khai ki maduda desam gi brani naurem koba executive ama sor honba warakpadagi wantharatuna hospital da pukhatuna laikana ki police na khongjang adu tan khaina ba fana kana honorabestu mahairoi singi maikedi education commissioner unadriba phawba khongjang handolo habidagi police na khongjang loising adu fana ba honaki maduda khongjang loising aduna makhoi phabiro haina bossem gi mai okna bada leiriba Imphal police ta thomjingki Khongjang loising aduna makhoibu phabiro haina police station da thomjilakiba aduda mafam aduda leramba police singa su chawna mukna bathokhi tungda Imphal West ki SP tholaktuna khongjang loising ga wari sanarba matungda irang adu nemthaki hari Chief Minister singi mifam yauruna ba wai kemchan ngasi New Delhi da thumkhrei
National Democratic Alliance NDA na lengak pairakpa chahi tarani thoi mapung pharapaga iroinena alliance asina lengakpa state sing amasung union territory singi chief minister amasung deputy chief minister singi oiba mifam ama saru yarunaba Manipur gi chief minister Yumnam Khemchan ngasi numidang waram New Delhi da thungkhrai NDA gi chief minister singi oiba mifam adu lakliba sagol se nimita prime minister Narendra Modi na chair lauduna pangthokani chief minister amadi deputy chief minister singi oiba mifam amada mapung oina khana dawriba Bixit Bharat campaign gi roadmap sembaga loinana West Asia da hauji tholiba wathok asina piraliba chaithengi matangdani mifam adu loraba matungda prime minister mayai tangbal loduna niti ayogi mifam amasu pangthokani hari mifam loraba matungda union council of minister na pham hongdok hongjin tawbaga loinana BJP gi oiba thau puba kharak sido sinjin tawraba yai hanadagi chief minister eraglaba mi khara loktholaga anoba khara chief minister oina hapchinaba thorang lokhatli haina report aman hari Hiramasi Kamari Lenana Mifam Luraba Matunda Union Minister Pumnamak New Delhi da Makhatana Laitanaba PM na Khangdana Hari Amaramda Chief Minister gi Khongchat asida Manipur gi Ministry Expansion gi wafam Lekhai Tarakpa Yai Haina Panari Central Leaders in Rajya Sabha gi Mikhal Loidaba Phawba Expansion Tawdanaba Khangalakpana Maram Oiraga Nahan Makai Tumina Leram Kibani Adubu Hazikti Opposition gi Sumirep Amata Thoktrabanina BJP ne Putholi ba Mirep A Sarda Lamba Yaudana Kare Hana Laktokadaba Katangarabani Mirep Che Laktopagi Matam Hayeng Jun Taragi Nungtil Pungmari Daluragani A Sardana Mirep Che Laktok Tragadi Hayeng Mahak Lamba Yaudana Rajya Sabha gi MP gi Board Kare Hana Laktolagani Maramaduna Manipur gi Oinadi Mikhal Pangthopagi Matam Jun Taranipan Habadu Ngairubagi Kanaba Leitre Maramaduna Jun Taramanga Phawagi Manungda Ministry Expansion Tauge Habigi Aningba Chief Minister da Lei Haina Thazaba Yaba Pau Aman Hari Mahak Lakliba Jun Tarani Thoida Imphal da Halakani Hari Mikhal gi Khutlai Oigadori Bra Haina Mayol na Phangdorakli Self-help group singi kuthangda economic empower gini haiduna nupi amamamda lupa listing tara pigini haribasi mathang chahi da pangthokadoriba state legislative assembly gi mikhal gi khulai oigadoribra haina Manipur youth league na thadorokpa chirolamana hari chirolasin hai Manipur legislative assembly gi general election naksilapga loinana MLA singna magi kendri gi nupi workers singda scheme asigi senfam asi pineba mi khando khanjin tawduna sem sa na baga loinana scheme asi lakliba election asida khulai oina sizinarapagi Pau Miamna Ifong Fong Natanare Scheme Masi government na Akanana Nupi Singi Pangal Hanaba Yaifana Bapakalakba Oibatarabadi government Kimarilaba department na scheme Asiki Matanga Miamda Mayakshana Kangan Pamtoi Scheme Asiki Senpamasi political parties in the Gi Pandagi Pigadaba Nate Masi government na Miamgi Khongkhiba tax gi Khonggalakpa Senpam Adudagi Pigadabani Bazeta Hakraba Lupa Lahak Ahum Makoida Tankak Ahum Tokna Hanbigi in Lupa Listing Tara Masamagi bank account da DBT gi Kuthangda Pigani Hainasu Chief Minister na Lauthokiba Leikrai Lupa Crore Chahunga Yankai gi senpam pigadoribasi kari da yumpham oiraga beneficiary khangadoribano karam matamda senpam asi phangangani amasung manung mapan fauna uba yaba thaushilna karino habiduk miyamda khangalu hari AR na chatakiba thawong sing NPCM na yaning da bapongdorakli Tha asiki tareta Ukhrul district manung chanan leiba New Haven Assam Rifles ta Khongjang nupi singda chathaki bathong amadi ngarang Kangpopi district manung chanba Pongringlong village ki khunja Chungjanglong pamaibu tamthina halamagi thodogadu Native People's Committee Manipur NPCM gi makedegi akan momongda kandem tarakli Manipur Press Club da ngasi pangthokiba pawgi mifam amada NPCM gi convener Asang Kasana haikibada Tha asiki tareta Ukhrul district manung chanan leiba New Haven da Assam Rifles ki post ama hanglagani Haiduna Assam Rifles ki personal signal lakpada Naga gi ima event singna hariba AR gi post asi khunja singda khangalamde haiduna khongjang changsin kiba matamda Assam Rifles ki maikadigi ima event singda phuba yauna ka hemba thawong sing chatharakiba adu NPCM na akan momongde yaningde hariba thodog asi da chenari ba security singi mathakta legal action lakakadabani haina authority gi mafamda chirol ama thangana ba suhonaragani amadi Kuki militants singna ngarang Poringlang village ki khunja Changjunglang pamai bu tamthina halam kiba thodog agadu akan mamongda kandem tawi asingomba maram chadana lamdam asiki micham miyamda Kuki militants singna pha punbagi thabak yauna ka henba thawong sing asida state lengana tamina leiri bakari gino haiba wahangasi lenga ki mafamda native people singna hangli haina phangdorakli
Nepal gi lam koifam kunithoida Manipur gi matangda khongjang changsingkhre Manipur da me ahum lising ani kolom doi da gi thorak liba communal conflict asigi matangda silent digital na changsilapa khongjang gi manung chana Nepal gi lam koifam kunithoida silent digital gi chairman Dr. Fanjobom Lanajit Singh masamakna lungchingduna khutta long live Manipur long live India IDP Singh masa gi mayumda atubada hanjal hanu haina thaba warol sing paiduna tha asigi ahumda khongjang changsingkhre Changsin ki ba khongjang ga mari lenina chairman Stalin Digital Dr. Fanjobom Lanajit Singh na haikibada me ahum lisangani kolom doi dagi thorak liba communal conflict asi ngasi phawba waroshin puraktana leribasi thamoshona nungaite IDP kaya hojik su relief camp singda awaba khangdana leri Stalin Digital na national level da khongjang changsin balai khre adubu hojikti international level da khongjang asi changsinduna Wathok asi athubada state amadi central government na honoriba asidagi ahenba miying changbiduna athubada losinna ba honabiyu haiki communal conflict asigi matangda international conference tasu Manipur gi matangda pukhatkani haiki CM na MMU tarahumdai lamthakhre miyamgi ana ayekta khudongchadwa kharadi koklagani haina CM na Thadorakhre State asigi Chingi district singda ana layengi thabak sing hena khudong chahanaba PM Janman amasung ZZUA gi makhada mobile medical unit MMU tarahumdai ngasi Chief Minister Yumnam Khemchana lamthakhre Lamphel Party leba Directorate of Health Services ki office complex ta bangtokpa mobile medical unit tarahumdoi lamthabagi thoram aduga mari lenena Manipur asi chingna chada marfudara oiba aduga tamna chada tara oiba lamni ana layengi khudong chaba asi chingi mafam singa yengna rubada tamna khara hina fangi masi hai haidana chingda ana layengi lamda khudong chaba phangde haibadi nate chingi manung hanjin mafam singda leba miyushingna ana layengi damak lakpada khudong chadaba kaya mayuk na ribasi ngasi lamthariba mobile medical unit sing asina kharada urabastu mating pangmagam lagani Prime Minister Narendra Modi gi asana miyeng asina manung hanjin leriba miyamda achawba ngaklo amasu piragani haiki Arubada Maruba Pao amuka hana pizari Naga volunteer singna Fajilkhiba Kuki Thadorakhre numit kuntare igi matungda condition amata yaudana ngasi Thadorakhre CM na MMU tarahumdai lamthakhre miyamgi ana ayekta khudong chadaba kharadi koklagani haina CM na Thadorakhre Non-feature film festival da Battlefield unanabat nomination Thadorakhre Matang asida loyalam E-PAO na namitangi pao bibil lezari tabiri ba khudimako amuka hina kurumjari